आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुइब पाउ मणिपुर हौकिब पुंग कुनमरीदा कोविड के अनोब केस मंगा थेंगनबग लोइनना अपुनब पॉजिटिव केस की मसिंग लिसिंग कुनमापन सामरी तरुक यौरे मियोइब खुनाइगे याइफनबगिदमक प्रभु जीशु ख्रिस्टना थवाई थाकिब पुनिंगसिंगदुना मालेम सिनब थुंगबदा गुड फ्राइडे के थोरम ngasi पांगथोकनारी COVID-19 वैक्सीन माई पाकना कापथोकनबगिदमक लानाय अमसुंग सरकारी कोविड वैक्सीनेशन सेंटर सिंग सलिब था सिगी सुटी निमित यावना निमित खुदिंगी हांगनब केंद्रना वारेप लौरे हौकिब पुंग कुनमरीदा लेबागसिदा कोविड के नोब केस लिसिंग मरपुमाटो हेन थेंगनकी था सिगी तरुक भोट थादनगदोरिब राज्य मरी यूनियन टेरिटोरी मंगादा भोट खोमगी थबक खम थेंगना कल्ले अमसुंग सेल्थुम मंत्रालयना राज्य सिंगी लोकल बॉडी सिंगदा ग्रान इनेट ओइना पिनबगिदमक लुपा कोटी लिसिंग मरी चातुक निपान काइथोखरे लैबाक असिदा कोविड-19 की लाइसेट अमु हन्न संदोरक्लिबसिगी येंगलगा सेक्शन बु वाटपगी थवंगसिंग तोकपिनबा हाइजरी तंगाई फदब सेक्शन थौरांग सिंगाक सटपग लोइनना सहिनी फुमंगा की मथक लेब मियोय खुदिंगमक सुंगसोय सोयदना वैक्सीन कापथोकपियु युमदगी हेक चथोकपदा फेस मास्क उपियु मी अमगा की मरकता फुट तरुक लापना लेबियु माई मिट अमदी खुदसा तोयना हमदोक्तुना तरु तनाना थंबियु हौजिक मपुंगैब पाउ मणिपुर हौकिब पुंग कुनमरीदा कोविड के नोब केस मंगा थेंगनबग लोइनना अपुनब पॉजिटिव केस की मसिंग लिसिंग कुनमापन सामरी तरुक यौरे राज्य की COVID-19 कमन कंट्रोल रूम ngasi numidangaram thokiba serol amada hai naunu positive oikiba singadu Imphal West dagi ani Sorasanpur Imphal East amasung Tengnopal dagi amamamni serol aduna hai haukiba pung kunmari da COVID positive oiba mi amata sekiba gi pauleite hairiba matam asigi manungda mioi tarani thoi naw phaduna naw phakiba mi gi masing lising kunipan samapun humputra manga sure naw pharakpagi sangsa da marputra nipan 10 manga ahumni rajya sida hujik active case yankai taret leiri मरक असिदा ngarang फाउबदा राज्य सिगी पुन्ना मियोय लिसिंग मरफु तरुक सात्रेट सुमना निपानदा कोविड-19 की वैक्सीन कापख्रे मसिगी मनुंगदा हेल्थ केयर वर्कर लिसिंग कुंथ्रा माथोय चात्रुक कुनमरी यावरी ngasi malem sinba thungna good friday ki thorum pangtokli prabhu jesu christ bu cross ta pang tingduna hat ki badu ning singbo oina palan thorum se pangtokpani nameda sida prabhu jesu christ na meiba ki pap kok pina bagi damak thawai thaki COVID-19 की यंगदुना थर्मसी मी का हेन पुनबरी तौखिदे उपराष्ट्रपति एम वेंकैया नायडूना नुमित असिग मरी लेनना ट्विटर दा थगत पमा की पाउजल हाई गुड फ्राइडे न प्रभु जेसु ख्रिस्ट की थोइदोक हेंदोक पकथोक की थौंग अदुबो अइखोइद निंगसिंग हली नुमित असिद मियामना जेसु ख्रिस्ट की पौक्ताक सिंग अदुबो निंगसिंग बगलोनना महक ताकपिरंग बिलंबिर सननबसु हाइरी प्रधानमंत्री नरेंद्र मोदी ने हाई गुड फ्राइडे न प्रभु जीशु ख्रिस्त की कथोपमदी मियोइबगी याइफनब तोरमबसिंग अदुबु अइखोइदे नहोंगना निंगसिंगहल्ली ट्विटर दा थगत वारोल श्री मोदी ने हाई प्रभु जीशु ख्रिस्त असि तोला तारबसिंगदमक मसा कथोकिबा नुंगसिबगी असेंग दुत अमनी मणिपुर दा सुंगासी गुड फ्राइडे की थोरम पांगथोकनखी निंगथिना लैतेंगलब चर्च सिंग दा गॉस्पेल इसै सकपा बाइबल पाबा मदी अतै चर्च की थोरम सिंग पांगथोकनखी मियामना अयुक अंगन बदगी चर्च सिंग दा चतुना लाइसोल थोरम पांगथोकनखी म्यांमार की लोन मणिपुर की ngam परिंग निंगथिना ngak senanaba कम्युनिस्ट पार्टी ऑफ इंडिया CPI मणिपुर स्टेट काउंसिल न हाइरी दोल असिना ngasi thokiba serol amada hai म्यांमार दा लानमी की शासन लाखिबदगी लैबाग अदुगी मिसम कया भारत लोमदा चेंसिलकली दोल असिना मियोइबगी मिनुंगसी येंगलगा चेंसिलकपा इमिग्रेंट सिंगबु ngak senbगी अपाम फोंगदोकली असम राइफल्स की कुनमाथोय सुब सेक्टर हेडक्वार्टर्स अमसुंग IGARS की मखादा मसिगी नोने बटालियन सिंदना जिलादुगी खोंगसांग खुलदा अना लाइंग केम अमा पांगथोकपगलनना खुंजा सिंग हिदाक लांगता क्लेमना पीख्रे खुंजा सिंग दा हक्सेल अमदी लुनाना लाइननबगी मतांगदसु मेडिकल ऑफिसर न वांगांगकी केम मदुदा पुन्नमे मरिपुरम लायंगकी कांगलाई लिविंग आर्ट्स मणिपुर उसिवाना सिंदुना नुमित मंगानी चथकी 3 सुबा फेस्टिवल ऑफ फोक नैरेटिव आर्ट्स एंड
Kangla Theatre Marathon lisingani kungi fall lauthokle Yumjau Lairembi Dramatic and Cultural Union Khagempali gi akangbo upal na best play tare Langmaitung Dramatic Union gi S Ratan Kumar Singh na best director Jobenine Theatre gi Ranabir Mangang na best script ki mana fangle Langmaitung Dramatic Union gi Y Koloi na best actor aduga Union na sige P Santosini na best actress ki mana fangle Salai Shaktam Kanbagi Bobby Baby Lingjel Thoibina best child ki mana fangle Thobal Jila gi Hairok Turel Sangdokpagi campaign ngasidagi haukre Tree Planters Organization for Self-Environment Hairok na sinba campaign adu Hairok Police Station gi osina Hairok Part 2 gi Chingol lagi lamthaduna hauki Turel adu gi kilometer mangarom sangu paringi amorakai sing sangdokpaduda miyni purom na sarukya ki paugi marak thatna ateno break ama Imphal Airport kanaknana Khabam Bamdiar amasung Maitramda Panthoibi Constructions Private Limited na paikat chariba flat villa amadi row house tanipa nifumari gidamak booking haujaragani masigidamak lakliba April tang 12 gi ayuk pung 10 makhaida Imphal Hotel ge Sangai Hall da exhibition ama pangthokjagani exhibition namitta booking tawiba singda special discount pijagani flat chingasi araiba mongda laiba yanaba gidamak special loan gi khudong chabasu thamjari Paujenjariba Panthoibi Constructions Private Limited, a sister company of Panthoibi Housing Finance Company Limited, Taurang Mumlaikai, Uripok, Imphal. Tabiriba Pawasi, Akaswani, Imphal Lagini. Laibak sinba thungmada COVID-19 gi vaccine kaptong nabagi khongthang ama oina lanai masung sarkar gi COVID vaccination center sing saliba tha sigi suti numit yauna numit khuding gi hangna ba kendra na warep laure Raja Singh amasung Union Territory kudimakta iba city da kendra na saliba tha sigi oina suti numit yauna numit khuding gi oina COVID gi vaccine kapna na ba darkar leba thorang lokna ba khangali COVID-19 gi vaccine hek yari makai kapna ba gi pandamda Raja Singh amasung Union Territory singa tanaraba tungda khongthang ase paikhalakpani Maraga sida leba asiga sahini pumanga gi matak leba miyosingda COVID-19 gi vaccine kapagi thabak kan sathari leba asida hojik pawuda miyoy koti taruk lak marpu taret henbada COVID gi vaccine kapkre haksel amasung yaipiyambal mantraloy na hai hauki opung kunmari da miyoy lak kuntra taruk lesing homputara matoi henbada COVID-19 gi vaccine kapki Amaram da leba asida COVID-19 ga nawo case masung siba mi gi masing suleptan hengalakli haksel mantraloy gi matung ina leba asigi apunba active case ki sada marpu henbadi Maharashtra Karnataka Chhattisgarh Kerala Punjab amasung Madhya Pradesh tagin hairi Mantraloy na hai hauki opung kunmari da leba asida COVID ga nawo case lesing marpu matoi hena thangnaki masiga loina na leba asigi apunba positive case ki masing koti ama lak kulhumdo yaure hauki opung kunmari da COVID ga na ba samri Humpu mapan sikiba galonena laina asidagi sikiba migi masingsu lakama lising humpu humdo hele lebaga sida hojik COVID ki active case lak taruk lising taramari hena lairi masi apun positive case ki sada mangaromni laina asidagi nawa farakpa ki changsu sada marputara humdoi 10 taruk tare tahan tharakle hauki opung kunmari da mi lising yang kai hena laina asidagi nawa phakhi Assam amasung nongchu Bangla Bidhan Sabha Mikal gi ahan bamadi ani subut tangka gi bot thadana kraba matungda hojik rajya ani sida ahum subut tangka gi Mikal gi bot khom gi thabak kan khalakli ahum subut tangka ta thasi gi tarukta Lower Assam gi sit nephu aduga nongchu Bangla gi sit kunthra mathogi Mikal da bot thadana gani Numeda simakta da tangkak amakakta da Mikal pangtokadaba Tamil Nadu Kerala amasung Puducherry Bidhan Sabha Mikal gi bot thadana gani Mikal pangtokadoriba rajya ani Tamil Nadu amasung Kerala madi Puducherry Union Territory da bot khom gi thabak su kan khalakli tongan ba rajniti dol singlu sing kayana Mikal gi rally kaya pangtoktuna voter singi puning singshina ba honari BJP gi makok thongbulu singba amasung Griha Mantri Amit Shah Mikal gi bot khomna nabagi damak Chennai city da lairi rajya gi Congress President KS Alagirin su BJP bu samalosana toruduna bot khomgi thabak chathari Pradhan Mantri Narendra Modi sungasi numit ngumatung da Kerala da NDA gi bot khomki mahakna Koni amasung Pathanmati da jila da pangthokpa Mikal gi rally da wangangki tungda mahakna Tamil Nadu gi Kaina Kumari da chatuna Mikal gi bot khomki Assam da BJP gi star campaigner amasung National President JP Nadana
Patachar Kuchida Pangtokpa Mikhil Gorelida Rajya ki BJP President Ranjit Kumar Das ki bot khongki Congress asi Jat Kanglup Khaiba dol amani haina makna samalosana tauki Sri Nadana Congress lusingba Rahul Gandhi bu Mikhil ki matamda ta bot khomba lakpu misak ne haiki Magna hai dol asina amuk hanna sakti pariklabadi mathang sahi ki March phawda Rajya du ki naharol lak amada thabak pigani Mukhyamantri Sarbanand Sonowal Nedagi convener Himanta Biswa Sharma BPF ki makok Hagrama Mahilari State Congress ki President Ripun Bora amasung AIUDF ki President Badruddin Azmal Yauna atay lusingba singsu voters singi puning singsinabagdamak rally amadi road show kaya pangtokki Congress ki General Secretary Priyanka Gandhi Badrana ngasi Golpara Golaganj amasung Sarukhyatri da bot khongki Margasida Samgi Karimganj Jilla gi Ratabari Bidhan Sabha Kendra ki polling station number Samanipu Mapanda Amohana bot thadana naba election commission khangan kre Mikhal ki bot thadar tungda lanai gari amada EVM singadu poki haibagi wakat lakpadagi mapamadu da Amohana bot thadana ba khangan kebani Mathau ningthina pangthokpa ngamdabagi namang election commission mapamadu ki presiding officer yauna official mari suspend tawkre Akashvani Imphal lagi pau tabiri Selto Mantraloyna Rajya Singi local body singda grant in at pinena bagidamak lupa koti lising mari chatruk nipan kaitokre sanpamadu kungangi amadi sahar gi local body singda thadagada bani taramanga suwa finance commission gi recommendation matung ina kendra na sanpamadu kaitoke bani haukiwa sanbat shahida kendra na local body singi grant oina lupa koti lising marputare chamri humpu kaitoke sahar gi local body singi kaitok le sanpam masig saruk kharadi sanitation thangna be sing piba nong ising yokshin bamadi toilet na singba sabada thadagani Jammu Kashmir ki Pulwama jilla gi Kakapora da ngasi ayuk security force ka kutongna bada yamdrabada terrorist ahum sire Akashvani ga khanna wari sana bada Kashmir gi IGP Vijay Kumar hai mapamadu da thiba humbagi thabak chathari haujik chanabagi pau Imphal East District Football Association Sindana Imphal Gmapal Kangjung Sathariba Maharaj Kumar Ganendrajit Memorial Super Division Football League Lisingani Kunmataging Asasana Kiba match da Star Sporting Union Akam Patamadi ESU Wangkai Panjan Amata Chanadan draw Satkray Sekta da Sathariba Hanbastat level Hi Yai Football Tournament King Asasana Kiba matching da Opha Pungdongmamna RL Brothers Nongpo Kakshingbu Panjan Amasinoda Nepo FC Wakongna Hi Yai FC Team A Sector bu Panjin Ahum Sinoda Amasung Sanjanbam FC na Dress House Patsoibu Panjin Amasinoda Toykray Kumbida Sathariba Hanbastat level football tournament king asisana kibada Yada Bina Sangit Ground Kumbi Terakhabu Panjin Anisinoda Toykray Bangladesh Olympic Association Sinduna Thasi ki taruk tagi pangtokadaba Bangabandhu 9 Bangladesh Games da Bharat ki karate ki referee ani saruk yana na baton tarukpada Manipur gi Mutum Bankim Singh Yorkle Hairi Miami Open Tennis Tournament British ki mapang Dan Evans amasung Neil Skupski men's doubles ki final shankre semi final da makoina Australian Open ki champion Ivan Doding amasung Flip Polasek taret taruk amataruk tarani panda maithio piki makoina hayeng final da Croatia ki mapang Nikola Mektic amasung Matt Favika thenaragani nopi ki singles da mamang champion Aslek Bhartiga Canada gi Bianca Andreescu ga hayeng thenaragani semi final da Aslek Bharti na Ukraine gi Svitolina bu amadi Bianca Andreescu na Greece ki Maria Sakkaribu maithia piramdana final sankibani loisilakpada COVID-19 dagi ngaktonra face mask upa phuttaruk lapna laiba khutsa amadi maimit taru tanana thamba haiba achamba thong ohum ase ngakna sakpinaba amuhanna ningsingjari aroibada maruyo pau amuhanna Manipur hau ke pung kunmari da COVID kena case manga thengna bagaloina apunba positive case ki masing lesing kunma panchamri taruk yaure miyoiba khunagi aifana bagidamak Prabhu Jesu Christ na thawai thakiba buning singba oininga simalem sinba thungbada Good Friday ki thorom pangthokrai COVID-19 ki vaccine mai pakna kapthokna bagidamak lanai musung sarkari COVID vaccination center sing saliba tha sigi suti namit yauna namit khudingi hangna nam kendra na warip laure haukyo pung kunmari daleba sida COVID kana case lising mar pumato hena thengnaki
था की तरुक बोट थादनगदरिबा राज्य मदी यूनियन टेरिटोरी मंगादा बोट खोमगी थबक कन्न चथरी अमसुंग सेल थुम मंत्रालयना राज्य सिंगी लोकल बॉडी सिंगदा ग्रांड इन एट ओइना पिननबगिदमक लुपा कोटी लिसिंग मरी चाथुक निपान काइथोक्रे पाउ लोइचरी